अहानबदा मरोबे पाउ पिजरे ससार अमसुंग संपुई खुलगी मियामगी पुंसीदा तपना तपना तंगदु लेताबगी फिबम लाखिबगा लोइनना स्टेट असिदा मोबाइल इंटरनेट सर्विस दा अथिंग थमलंबसु लौथोखरे कामजोंग डिस्ट्रिक्ट के ससार अमदे संपुई खुल अनिगी थौदोकता अवाबा मायोकनरबा मियोइसिंगदा मतेंग पांगनबा कुकी इनपीगी टीम अमंगसी ससार तमना संगसिनख्रे महाराष्ट्र चाही हुमफुमरी सूरब मियोई अमा लैखिदबगा लोइनना इंडिया कोविड-19 मरम ओइदना सिखिबा मियोई अहुम सुख्रे अमदी मणिपुर मैहौ लांपोक थोकपगी चांग हेंगलकली ngasisu बेकरी अमा मै चाकपदगे लुपा लाख कुन रोंगी माल चांग मांग ताखरे Kurumjare, Times of Manipur News yang berbesungguh teram lokjare, miam dapau santok napijare. Ngarang Kamjong District ke sasat amade sampui khul anigi khunja singgi marakta pamlau unaba semduna thamba lam mai tharami haibagi wahogdagi khul anigi marakta chawna muknaba thoktuna yum kaya mai sakiba amadi maikai adomda tangdu leita daba phibam amada lakhiba du ngasi nakal animakta wari sanaduna yasinaba porakpadagi mafam aduda tangdu leita bagi phibam ama lakpa hokre. हिरमसिगी मतंग दंगसे उखरुल डिस्ट्रिक्ट हेडक्वार्टर द लैबा तांखुल नागालोंग TNL गे ऑफिस द पांगथोकिबा पौमिसिंग उनबा अमदा TNL गे प्रेसिडेंट होपिंगसन ए सिमरेन हाइकिबदा ngarang sasat amade sampui khul anigi khunja singgi marakta thokiba hingsa gi thodok adu yamna laibak thibani thodok adu pau phauna ba watpadagi thokiba thodok ni miyoi kharana social media da communal ton pinaba honariba amade thodok adu da tangkhul singna NSN IMga manaraga tawbuni hariba asimak yamna laibak thiba amadi yumpham yaudaba wafamni pumnamak asi nathaiduna thamlaga makha tana thoningdaba thodok thoktanaba khudakta TNL gi lising makhada tangkhulgi CSO sing amadi ukrulda laiba kuki inpi amadi KSO gi mihut singa puna mafam aduda sangsinduna khul animakki miyoi singbu wakal taminana bhonaki madumak nangasidi maikai animakta wakal taminaduna mafam aduda tangdu leitaba phibam ama hanjilakpa ngambani Manipur government asu matam chana midyang changduna mairikpidagi maijaubi warosin ama purna ba asimaksu thagatli makhata nasu phurup ki oiba interest group semdu laman khumnabagi damak maikai animakki miyamda asigumba pamdaba laman khumnabagi wakalon thadokpinaba appeal tawbagalonena CSO singna shanti puraknaba thodang lomina se haiki pau phaudoknadaba amadi wakal tanadaba leirabasu ningthina wari sanaduna warosin puraknaba honamina se haina appeal tawki incident di adum thokhrabni ojikte koini kesu haiba ngamdre adubu asidegi henna amuga law and order problem awana thokandana bise koi phajana koi su restraint tawsi ko haina hairamaga ekoi hangre kuki naga kumba tangkhul kuki haiba ki communal tonda communal weba ase koi pamde aduna masidi Fajana koi tanaraga peace and harmony se restore tawna bokona si habiro sida koi khali hujisu chief minister na sumaina koi bunu sibiraga sumaina hek incident thokpaga mana intervene tawbi bise koi yam harawa mana so tum yeng BFC koi su yamna longai ba mani social media kamukta moina hojiki incident asida NSN IM yawe haina NSN IM na lead tawraga tawkiba thodokni haina haibise yamna aranba malain tawnaba kana kumba organization adubo malain tawnabagi keno tawni ngarang Kamjong district ke sasat amade sampui khul anigi khunja singge marakta pamlo unaba semduna thamba lam mai tharami haibagi wahogdagi khulani gi marakta chawna muknaba thokiba tanatana yum kaya mai thakiba thodok aduda awaba taraba khunja singda hingbada tangai fadana changdraba yadraba chena sanaba polam kaya tengbang pirunaba kuki inpi amadi kuki students organization KSO na lusingba timma ngasi ayu sasat kedamak tribal market chakondagi khongsan krai khongsan aduga mari lenena kuki inpi imphal gi president mangsa hokipna TOMTV ga akanana una phongdokibda
ꯂꯩꯃꯤꯟꯅꯔꯕꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯈꯟꯅ ꯆꯩꯅꯕ ꯍꯥꯏꯕꯁꯤ ꯍꯧꯅ ꯁꯥꯅꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯌꯥꯅꯤꯡꯗꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯅꯗꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯋꯥꯔꯤ ꯁꯥꯔꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯌꯥꯏ ꯑꯁꯤꯒꯨꯝꯕ ꯍꯤꯡꯁꯥꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯁꯤ ꯀꯨꯀꯤ ꯏꯟꯄꯤꯅ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯀꯟꯗꯦꯝ ꯇꯧꯏ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯆꯥ ꯀꯌꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯂꯟ ꯊꯨꯝ ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯦ ꯀꯌꯥ ꯑꯃꯅ ꯂꯥꯟꯖꯦꯟꯅꯈ꯭ꯔꯦ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯇꯨ ꯆꯨꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯥꯄꯤꯜ ꯇꯧꯈꯤ ꯄꯣꯠꯆꯩ ꯔꯤꯂꯤꯞ ꯃꯦꯇꯔꯤꯌꯦꯜꯁꯤ ꯃꯈꯣꯏ ꯗꯔꯀꯥꯔ ꯑꯣꯏꯕ ꯆꯥꯕ ꯊꯛꯄ ꯆꯥꯅꯕ ꯊꯛꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏ ꯐꯤꯔꯣꯟ ꯑꯩꯈꯣꯏ ꯉꯝꯖꯕ ꯈꯔ ꯃꯌꯥꯝꯅ ꯄꯤꯔꯛꯄꯁꯤ ꯃꯌꯥꯝꯁꯤ ꯆꯠꯂꯒ ꯑꯩꯈꯣꯏ ꯊꯤꯟꯕꯤꯔꯨꯅꯤ ꯃꯤ ꯑꯃꯒ ꯁꯣꯏꯅꯕꯁꯨ ꯀꯣꯛꯅꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯇꯥꯡꯈꯨꯜꯁꯤꯡꯅ ꯀꯥꯝꯖꯣꯡꯗꯒꯤ ꯂꯩꯕ ꯇꯥꯡꯈꯨꯜꯁꯤꯡꯅ ꯃꯌꯥꯝꯒꯤ ꯃꯩ ꯊꯥꯗꯣꯛꯄꯤꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁ꯭ꯇꯔꯣꯡꯂꯤ ꯋꯤ ꯀꯟꯗꯦꯝ ꯏꯠ ꯁꯨꯃꯥꯏ ꯌꯨꯝ ꯊꯥꯗꯣꯛꯄ ꯑꯃꯒ ꯑꯃ ꯁꯣꯏꯅꯕꯗꯨ ꯉꯥꯛꯅꯕ ꯌꯥꯏ ꯕꯤꯡ ꯑꯦ ट्राइबल मसेनी अमसुंग क्रिश्चियन मसेनी मखोई हिदंग खंड फॉर्म थोए है नाइनी अपील तौजनिंगी ससात अमदे संपुई खुल अनिगी मरक्ता पामलो मै थारमबगी वाहौदगी थोकिबा थौदोक अदु ससात पुलिस अमदि निफुनिथोय सुबा असम राइफल्स की माइकैदगी मतम साना थबक लखलमनबदी थोलमदबसु याई हाइना ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन अमुकोना फोंदोखरे ngasi kwa kaithel da leiba lup asigi mayai loisengda pangthokiba paugi mifam amada lup asigi general secretary laisram thoithoina खुलनी मरक्ता उंखनब लेरे हाइना ससात पुलिस अमदी निफुनिथोय सुबा असम राइफल्स दा मांगजौनना पाउ पीरबसु फिबम अदुदा सेक्यूरिटी फोर्स ना मतम साना मियेंग चंगहोदबना मखा ताना तमथिबा मोंगदा पामदब थौदोकसिंग अदु थोरकपनी थोइथोइना मखा तारदुना थौदोक थोखरबा मतुंगदा हौजिक लेरिबा लमगी चयनबा अदु अथुबदा लोइसनबा मणिपुर लेंगाकना अहेनबा मियेंग चंगदुना थबक पाखतपियु लोइनना युममै थाखिबना मरम ओइरगा अवाबा तारबा खुंजासिंगदा लेंगाकी माइकैदगी पांगबा याबा मतेंगसिंग मपुंग फाना पांगबियु लोइनना अमुकोगी माइकैदगिसु अवाबा तारबा खुलनिगी मियामदा पांगबा याबा मतेंगसिंग पांगने हाइखे गवर्नमेंट थमजनिंगबदी अखोगी लैंड डिस्प्यूट लैरिबा मफम असे अथुबा मतमदा चसात अमसुंग अखोगी संपुई अनी खुलनिगी मरत लैबा लैंड डिस्प्यूट की वफम असे गवर्नमेंट ना अथुबा मतमदा मसिमा अथुबा मतमदा लोइसनबिगदबनी लोइनना अखोगी लैरिबा ngasagi हुजिक युम मयुम मकै लैत्रबा अदुगुंबा अखोगी प्रजा मियामसिंग अंगांग नुपी अंगांग खाक्तना लैरिबा मियामसिंग असे मसी मोहै खुंदा लैतादना अमु हन्ना लैबा याननबगीदमक्ता गवर्नमेंट लखरफम थोकपा थबक थोरम रिलीफ मटेरियल अदुगा युम कै साबना सिंगबा असिगुंबा तोंगानबा करिगुंबा खरा अरेंजमेंट अखोई तौदना अखोगी मखोइबो अथुबा मतमदा खुंदा लैता हनगदबने हाबो वफम सिमगा अखोई ऑल मणिपुर यूनाइटेड क्लब ऑर्गेनाइजेशन अमुकोगी माइकेदगी थमजनिंगी अमरमदा कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमी की माइकैदगिसु ससात अमसुंग संपुई खुल अनिगी मरक्ता थोकिबा थौदोक अदुबु नुंगाइतबा फोंदोकलदुना लमदम असिदा लैरिबा मियामना थौदोक अदु अरानबा मोंगदा संदोक्तुना कम्युनल क्लास थोकनबा सिनबिगनु हाइना अपील तौखरे ngasi मेजर खुलदा लैबा मणिपुर प्रेस क्लब ता पांगथोकिबा पाउगी मिफम अमदा लुप असिगी कोऑर्डिनेटर सुनील करामना फोंदोकिबदा थोखरिबा थौदोक अदुगी मतांगदा मणिपुर लेंगाकना थिंथबा तौदना अहेनबा मियेंग चंगदुना लैरिबा लमगी चयनबा अदु लोइसिनदुना खुलनिगी मरक्ता नुंसी सानबा पुरकनबा होनबियु अमरोमदा ससात अमसुंग संपुई खुल अनिगी मियामना वाथोक अदु यामना फजबा मोंगदा नाकल अनिगी मरक्ता नुंसी सानना वारी सानदुना लोइसिनबा होनबियु हाइखि लोइनना ससात संपुई एरियादा लैरिबा तोवान तोवानबा फुरुपसिंगना नुंसी सानना अमता ओइना लैमिननबा खोंथांग पाइखतपियु हाइनसु अपील तौखि थोइबा चसात विलेज द मैचा किबा खुनगी अदुगुंबा खुनमीसिंगसिदा कोकोमी नसु अखोगी नुंगाइतबदा अखोगी अवाबदा शेयर तौजरी हाइबसु थमजनिंगी मणिपुर जे कांगलुप सुनो खुंदाबा लमदम अमा ओइबनिना करिगुंबा कांदा कांगलुप फुरुप की मिंगदा हेक्टा अपग्रेड तौकल अकांदा थौदोकसिंगसे अखोई मसेनगी मरक्ता मिसअंडरस्टैंडिंग थोअला कांदा अखोई पामदबसे हे हेक थोकपा यावी असुगु वाफम मयामसिंगसे अखोई कांगलुप फुरुप की मियंगी वखलगी द सागत पीदनबा हाइदना कोकोमीना तंगाई पदना मणिपुर मियामदा अमदी खुंजा अनिसिगी मरक्ता अफब मरी अमा परकनब होनरकदा अखोई मतिंग पामिनसी नुंसी चानन लैन होनबदा अखोई अमत्तोबा वखलोंदो लैमिनसी हाबितुमा थमजरी ससात अमसुंग संपुई खुल अनिगी मरक्ता उंखनरक्तुना युममै थाबा अमदी असोपन यावरपदगी मियाम मरक्ता लाना पाउ संदोक्तुना हेना पामदब थौदोक थोकपा थिंगनबगी खोंथांग अमा ओइना मोबाइल इंटरनेट सर्विस थिंजिनखिबादु मफम अदुगी मियामगी पुंसीदा महौसागी फिबम तमना तमना हंजिलकपदगी मोबाइल इंटरनेट सर्विस ता थमलंबा अथिंगबदु लौथोकले हाइना मणिपुर लेंगाकी होम डिपार्टमेंट की स्पेशल सेक्रेटरी होम ज्ञान प्रकाशना थादोरकपा चेरोलमना हाइरकली
Paugi maraktan aten babre matang lominase. Admission open. The Knowledge Home Boarding Cum Coaching Center. Foundation course for class 9 and 10 will start from 18 April 2020 and foundation course for 11 and 12 will start from 15 April 2020. Course highlights: small batches, conceptual based knowledge, chapter wise test, individual attention, regular feedback and parents teachers session, free personal counseling. For details, please contact the Knowledge Home Boarding Cum Coaching Center, Hata New Chekon Road. Adom ki angang na school da kari tauri, oza na kari takpiri, yum da giyama di office da giyam na line live class yengba yaraba status agi ahanba school and day care, tiny fit ki oina admission hozare. Backless school, CCTV camera, safe and secure, healthy breakfast and lunch at school, highly qualified and caring staff, creative activities and educational games, interactive learning through music and movement. 50% less on admission fee for the first 20 students. Contact Tiny Feet, Malom Bazar, Tuliyaima. Nauka Hearing Aid Center. Kumja lising ama chawpan marifom doi ki hona chai kuntra manga hena Notice India ahan hearing aid clinic mo ina lereklaba Nauka gi info center ma hangjare TV ma phone gi konjel loinana nil khongbu ma fam na tabang ngam da gi awaba mayok na di bana al kuding mag wabi rugano Nauka Hearing Aid Clinic nga si maklenshin direktuna completely invisible water resistant ama di rechargeable oda ba digital hearing aid hapiu tabang ngam gi pangalwana ba dom gi khangna chana ba single power si tambio ai ko from the Nagamapal Main Road Pawai Sangam Lekai near Community Hall. Mobile number na 6000954159. Break ke matung da makada pa pau pijari. Lalambung makong ning thongjam lekai da leiba bakery amang asi mai sak patagi polong kya amanta thokre. Thodog asi ngasi ayuk pung 12 taba matam da lalambung makong ning thongjam lekai da leiba SK Bakery da thokibani. Yumbu ning thongjam subasna phongdorokpada mai adu electric short circuit tagi Horokpo oigana. Mai sakpa duna maram oiduna bakery gi polam sing sabada sisinaba oven mixer na chingba punna lupa lakh 13 henbagi machine yauna yumgi mansang kaya amata thokre. Thodok tholoba matung Manipur Fire Service ki fire tender ahumna mai adu kanbigi thabak sathaki amadi mai adu hena paksana saklam gadabudagi kanbangam hore hairi. Ngarang March ki tang tara trukta Kamjong District ke sasad khuda thokiba thodok adu aina thingkraba Manipur Naga People's Front MNPF na akan ba mong da yaning do phongdor pagalone na thodok adu da asopan nangkiba miyam amasung mai sakraba yumsingi imung manung na thengnari ba awabadasu MNPF na saruk yazari haina lup asina thadorokpa cherola mana hairikli cherola sina makha taraduna asuk chawkhale hairiba matam asida asigumba thodok thokpa haibasi malemgi miyam gi mamangda yamna ikai ningai ni ningsingba thoktaraba matamdagi lamdam asida nungsi sanana khundaminerklaba kanglup phurup khudimak kaidonungdasu kainaba yaroi isorna aikhoida pibiriba phajarba wakhal loksing adubu asumba lambi da sisinaduna nungsi sanaba nungai yaifaba amadi lingjen manaba Manipur ama semgatminasi loinena sasat amasung Kangjong area da khundariba isil inausingnasu isorgi afaba wapau kya adu loksinduna karamna nungsi sanana himinagadage haibagi lambi tidokpiu Purup amagi marakta lairamba nungainadaba khudimak kauthoknaduna saukhat lambida punna chatnenaba honaminarasi haina apil tarukli Coronavirus ki matang da District Health Society Senapati amadi District Police Senapati na sinduna awareness pibaga loinena screening tawbagi thabak ngasisu Nagaland gi ngamkhai oiriba Manipur gi Senapati District ki mau getasu akan ba section thorango loinena leptana sathari screening program gamalena District Epidemiologist Senapati Dr. Indira Thingbai Jemna Phongdokhibada Senapati District Police amadi Kaithel da haukiba January gi tang 19 dagi hauduna mapandagi changlakpa yauna district asigi miyam da coronavirus laibra khangdonaba screening tawbagi thabak asi satharkpani Police station da tha asigi tarani thoidagi hauduna leptana satharkpani adumapu mi chinba hengalakpana maugeta makhatana amuk satharkpani nongmoda mi lising amadagi tadana screening tawri mi masing yamkhalakpaga iroinana Whole traveler screening ki thabak maugeta ngarang numidang pung taruk tagi leptana satharaki makhatana su sathaki gani adumainamak ngasi fawba get asida screening tawbada coronavirus oiba yaba case amata thengnaba leitri hairi Nahan day 12 tagi arak pa passenger khudimag check tawdari maugeta coronavirus screening tawbo oina akoi evening morning evening night skip khaido e aduga around 1000 people every day screen tawdari sida suspected case amata yautri ngasi faw husik awida
COVID-19 की matang da nong magi oiba awareness program amang ase lamphel fata leiba konthokjam kendra ge MLA Dr. S Ranjan ge quarter da pangthokrai Imphal West District BJP Manipur Pradesh na sinduna pangthokpa awareness program adu da Nauria pakhangna pa kendra ge MLA Soibam Subhasandra BJP Manipur Pradesh ki Vice President M Asni Kumar Imphal West District BJP Manipur Pradesh ki President PH Fonisu Saruyaki Imphal West ki manungda mandal kaya ge lusingba singamadi karyakata kayana thormadu da Saruyaki President PH Fonina COVID-19 ki matangda Imphal West ki manungda leiba mandal singda ningthina khanghanba awareness asi pangthokpani haike MLA Soibam Subhasandrana section bahaibasina khwaidagi maru oi COVID-19 na ngasi phawuda mioi kya gi punsi loikre India da su mioi kya laikidaba yaukre state asida laina asi sanglaktanaba aikhoi punamukna section na laina bahon asi haike Ikoi pandagi hale halaga aidi kaisi tawromoi adu tawromoina singnabdo madu thado piraga aikoi khudimak mapalai ba chaluragadi aikoi khudimak tiasama tokthokko darakar oi haibagi message ni ina nasi manipur gi prajada in piningi ai samati hawla sumai to dana oragadi aikoi laina ase sandukki chamge handagani aduna aikoi na masi mapalai ba dagi foreign dagi orantagana india manung dagi to pa station dagi halaga so aikoi yamna darakar oi yes to padu oragadi aikoi laina ase sandukki chamge Iramdamasi ningthau panba leibak ama oina sauthokchana leirakhiba adu ngasidi ningba kaiba haibadu oiragani haina mitai irol ijek loina selon apunba lop milalgi General Secretary H Loikhomba Maitaina nungnangba phongdokrai wafamasi ngasi milalgi mayalosingda pangthokiba paugi mifam amada phongdokhibani paugi mifam aduda H Loikhombana makha taraduna iningthau laisemba sanajawba aikhoi khwaibo lamjing lamtakpiramba aikhoinasu thogolon tawjeduna laksakiba ningthau amani Milalna saphonglakpadagi laikhidraba singsubam oza akabaga tona tinajaba amadi milalna saphonglakpadagi hauduna ningthau laisemba sana jawbagi konungda ihan hana ningthaugi mangda milalgi thomising wasak seduna lakhiba adu sahi asidasu ningthauna makhatana wasak lokhibani iningthauna lol mayeki damakta hona birakpa kaya aduna ngasidi BA gi thak losilakle chaliba sahi asidadi MA gi thak fawba yauragani masida iningthaugi chawrba thodang yauribani adubu handak iningthauna Rajya Sabha gi mirep oinabagi thangjilakliba khongthang asi leiriba leibak miyamgi nungnangba koknabgidamak khongpham adu handokpiyo haina appeal tawrakli iningthauna handak thanglaiba khongthang asina milagi thomisingdasu thamoi sokpa amasung nungnangba phawre haibisi iningthauna nusibiduna miyamu nusibiduna amasung iroli pu nusibiduna punna amutang de khantabiduna iningthauna thangiba khongthang adu handokpiyu haina milalgi makaidagi haijari Imphal East District Police Commando na ngasi numidang wairam pung mari makhairom taba matamda Yaripoke Thambalnu Market age aina thingkraba lalolub KCP Maoist ke active cadre ma fare Police tagi fangba pawgi matungina faraba KCP Maoist ke cadre adugi maming Morangthem Joybushan Maitai atopaming JV Chahi Kunmanga apokpa M Samungong Maitai kawi Imphal East District ke Lamlai Police Station gi manung chanba chalo maya lekai dagini hairi makhatana farba Morangthem Joybushan Maitai bu wahang pahong chathabada mahak lup asigi Apollo Kauba mioi amagi makhada kumjali singani taratrukta KCP Maoist yaubani haiba khangbangamke loinena makhataba ain gi oiba thabak lokhanaba Andhra Police Station da sinakre hairi Amaromda Imphal West Police Commando amadi Taramanga suba Assam Rifles ki apunba kangbo amana ngasi numidang wairam pung mari rom taba matamda Imphal West ki Sengmai Bazar dagi aina thingkraba lalobuluf Pripa ki active cadre ma fare haire Manipur Police ki PRO na thadrok pachero lamagi matungina faraba Pripa ki cadre adudi khwarakpam nakata atopaming nanau atopaming apam sahikun apokpa KH Nimaisan kawi Sengmai makhalekai dagi haire mahak Pripa ki nipu mari suba batch ta lup asida yawbaga loinena mahaki army number na 1644563 ni haire makhataba ain gi oiba thabak lokhanaba Sengmai Police Station da sinakrai paugi marakthana ten babre matang longminase Manipur University da affiliate Tauraba South Asian Institute of Rural and Agricultural Management Sairam Langjing Achoba Imphal West ki admission hauzare course singdi BSc Agriculture BSc Horticulture amadi Bachelor of Business Administration BBNE form thaba April ki date 1 dagi hauzaragani aku pamrol gidamak ekhogi website www.sairam.org.in natraga ekhogi phone number 9612812346 natraga 7641929924 da contact tawbiyo
Lamjingba Cab brings you a brand new fare chart for wedding packages. Package number 1, within Imphal city area up to the range of 15 kilometers for 6 hours at rupees 1,800 only. Package number 2, outside Imphal city area ranging from 15 kilometers to 30 kilometers for 6 hours at 2,000 rupees only. Package number 3, outside Imphal city area beyond 30 kilometers for 6 hours to 8 hours at rupees 2,600 only. For details, suggestions or feedback, please contact 1800-1027959 or 8794-613154 or visit our office at Nagamapal Rims Road near Nityananda Mandir. Senior for Senior Care, Medline Home Health Care Service na ahal singidamak paikatchaba thaurang ama oina Senior for Senior Care haiba thaurang asigidamak ahangba form khara kaujari. Masida masagi sahi 35 dagina 85 fawgi manungda laiba class 10 pass tauraba thawai yawba nupa amadi nupi singna apply taubiba yagani. On job training oina 3 months training tauraba matungda Medline Home Health Care Service ta thabak tauba yabagi khudong chabasu pijari. Masida sarv gyabiningba miyoi singna satliba tha asigi tara fawbagi manungda ahongai leirak near Jenims Hospital Porompata leiba Medline Head Office ta lakpiduna application form lobiba yagani amadi akupa marol gidamak tanabiyu. Break matungda mayam taram nok chabagolena makata pau pijari. Delimitation Commission semkipagolena Manipur state asige Jiribam district asida leiriba minority Bengali Muslim Bengali Hindu singda ahenba political gi khudong saba phangan biu haina All Jiribam Muslim Socio-Economic and Cultural Development Organization Jiribam AJMSCDO na Manipur government amadi Delimitation Commission ki pungning singsilakli. Ngasi Jiribam gi Sonapur da leiba Al Amin English School da pangthokiba pawgi mifam amada wafam asi phongdolodana lup asigi Acting General Secretary Mohammad Abdul Raub Laskar na British na palingai matamdagi leiraklaba minority Bengali Muslim amadi Bengali Hindu singna mahi masing tamba amasung sel thumgi pibamda sothariba asi political gi ahenba sakti pirabadi kokhanba ngamgani thajai maramaduna kanglup ama sakharan gi hairabadi political gi sakti mathok tai naungna Jiribamda delimitation tawbada minority community singi khanbiduna Niyam chumna amadi minority community singi reservation thambinaba paliba lengak Manipur gi governor amadi delimitation commissioner thabak paikhapiyo haiki amaromda Jiribam gi lambi thong phatriba sida hojik paliba lengak asina athubada minyang changduna sembiu loinena andak iningthau leisemba sana jawbobu Rajya Sabha gi MP oinaba BJP gi ticket pirakpadasu AJMSCDO na taramna OE iningthauna BJP da changlakpada miyamna thajaba thambagol loinena yaifa thorang kaya paikhalakani haibagi thajaba thamli haiki Jirigi lambi thong githibam fattaba singbu athuba mathamda sembinaba paliba sarkar gi pukning changsinjari amaramda handak Manipur gi ningthau el sanajawba bu BJP na luchingba leingak asina Rajya Sabha gi MP oinaba ticket piribabu ajam sidio na taramna oi iningthau na BJP da changlak pataragadi aikhoi praja mayamsu BJP support Tauba Fagadra Hena Khanjai Manipuri Students Association Delhi Masatna Manipur dagi Delhi da laing balak liba patient kaya mamang thakta mateng pangduna lakpugum ngasisu makatana association asigi member singna cholangio carcinoma na maram oiduna Delhi gi Max Super Specialty Hospital da laing duna leiriba Imphal East ke Kongpal mutum lekai dagi mutum premila da ikat kray Makatana Manipur dagi Delhi da laing ba lakliba khudimak khudong sa da leiribasu masata pau phobirau masat ki maike dagi su pangbaya ba mateng pangkhigani haina masat ki president thador pacherolamana khangalakli Manipur gi art and culture asi maning kaklaba tharoiga pangkhak oire haina Manipur State Sumanglila Council gi chairman naba warepana phongdokrai wafam asing asi konung mamangda leiba iboyai ma Sumanglila sangleda pangthokiba akhanaba mifam amada phongdokhibani culture gi lamda khongda duna thabak tawbiriba loop singi apunba mifam haina mingthonba mifam maduda lamda masida leiriba art and culture ga mari lenena isai nongai thangta Sumanglila khubak isai famsak moirang parva khongjam parva amadi atai lam kya da thabak tawriba mihut kangbu singna tharom maduda magi oiba mot kya phongdoknaki mifam maduda miyam punamakna yanaraba matungda amato oina warep manga su lauke warep sing adu lamda masige chief minister da pisinduna thabakta onthoroknaba taksin bahaina su yanaki warep sing adudi Manipur da cultural policy chana hangadabani
चामदा चाम बजेट रिवाइज तौबा रिपर्टरी थिएटर अमा लिंखतुना मांगथरकलिबा फमसक खुबाक इसै वारी हाइबलिबा पेना हारिबा आर्ट फॉर्म सिंग असिबो योखतपा चीफ मिनिस्टर की मीडियम मखादा हाई पावर कल्चरल कमिटी अमा सेम्बा अमसुंग एवार्डी सिंगबु इंसेंटिव पीदुना सक्खंगबीबा असिना सिंगबनी हारिबा वारेप सिंग असि करिगुंबा लेंगाक असिना थबक ओंथोक्तरबदि सिद्रि फावबा चरा हेनबगी खोंजंग यावना मखल मखा कयागी खोंजंग संसिनबा हाइनसु यानखि थमोई सेंगना अमदि कथोपगा लोइनेना थबक तौदुना जवाहरलाल नेहरू डांस एकेडमी मणिपुरदा महिरोई मसिंग हेना तमहनबा होनागने हाइना एकेडमी असिगी नौना खलबा डायरेक्टर इंचार्ज पुखरंबम विलासना थाजब पीखरे वफम असि नौना खलबा डायरेक्टर इंचार्ज की ऑफिस चेंबरदा ngasi पांगथोखिबा पावगी मिफम अमदा पुखरंबम विलासना फोंदोखिबने पावगी मिफम अदुदा माहना मखा तारदुना एकेडमी असिदा तमलिबा मणिपुर अमदि मपालमगी महिरोई सिंगदा खुदोंग साबा कया पीदुना हेना साउखट अमदि मसक थोकपा एकेडमी अमा ओहेनबगिदमक्ता महाकि माइकेदगी अंगंबा थौना लिंजेल पुथोक्तुना थबक तौगनी मसिगी मथक्ता लमदम मसिगी मियामना जैन डांस एकेडमी की थबक थोरम सिंगदा कोऑपरेशन पीबीदुना एकेडमी असिदा माइकै खुदिमक्ता साउखटपा पुरकनबा अपील तौखे लोइनेना मणिपुर लेंगाकना महाकपु लेमजनिंगाई ओइबा एकेडमी असिगी नौना डायरेक्टर इंचार्ज ओइना हाबलकपदा थागतपा फोंदोखे सिदा अखोइना मतमदा अखोइना चंगकपा मतमदा लेरंबा छात्रसे चामगा हुमद्रा चामगा मरफू सुमाइना तममे मतमदा गिरि इनरमे हौजिकती क्लास अमदा मी अहुम मी मरी सुमाइन लेरे अदुना आइसु हुजिक लेरिबा गवर्नमेंट हुजिक अखोइना मणिपुर स्टेट तगी जो अखोइ लौजबम मतेंग निजरगा अखोइगी मपानदगी लाकपसिंग माही मसिंग अखोइगी सिदा हॉस्टेल दा थमगा अखोइगी अगरतला दगी बांग्लादेश दगी मपानदगी लाकपसिंग जी फैसिलिटीज आई पी ngamna कनो होनजगे मयामनसु मतेंग पांगबिउ था असिगी कुंतरुक्ता पांथोकदौरिबा राज्य सभा की मिखलदा मणिपुर की सीट अमगिदमक निंगथौ लैसेंबा सनाजावबो बीजेपी की कैंडिडेट ओइना खलकपदा खोरेंटाक विलेज मरुइना कोंग कम्युनिटी की महूत सिलदुना खोरेंटाक खुमन विलेज अथॉरिटीना नुंगाइबा फोंदरोकली ngasi विलेज अथॉरिटी असिगी माइकैदगी थादरोकपा चेरोल अमना नुंगाइ वारोल फोंदोकलदुना निंगथौ सनाजावबना मिरेप अमा ओइना थोरकपा असि अपेनबा पोई लोइनेना निंगथौबु मपुंग फाना सौगली हाइरी अमरोमदा भारत की प्राइम मिनिस्टर नरेंद्र मोदी अमदी मणिपुर की चीफ मिनिस्टर एन बिरेन बसु खोंथांग असिगिदमक थागतपा फोंदोरकली मखाताना निंगथौ लैसेंबा सनाजावबना मिखल माइ पाकलबा मतुंगदा लमदम असिगी अमदी मियामगी याइफनबगिदमक थबक थरम कया पाइखलकने हाइबगी थाजब थमले हाइरी महाराष्ट्रदा मियोय अमा लैखिदबा असिगा लोइनेना इंडिया की ओइना कोविड-19 कोरोना वायरस ना नाबना मरम ओइदुना सिकिबा मियोय अहुम सुरे सही हुंफुमरी सुरबा मियोय अदु मुंबई के हॉस्पिटल अमदा लाइकन अरबा मतुंग लैखिदबने ममांगदा दिल्ली अमदी कर्नाटकादा मियोय अनि लैखिद्रबा मतुंग मियोय असिगा थारगा लैना आसिना मरम ओइदुना लैखिदबा मियोय अहुम सुरे चाइना की युहान सिटी दगी हौखिबा चही की दिसंबर थादगी हौरखिबा लैना आसिना मरम ओइदुना हौजिक फावबदा मालेम की लेबाकसिंगदा पुना मियोय लिसिंग तरेट का चहुम कुंथ्रा सिहनख्रे अदुगा कन्फर्म केस मसिंगना लाख अमगा लिसिंग मरिफु मंगा हुंफु तरेट ओइरी नाकलमरोमदा गूगल दा कोरोना वायरस की मतंगदा इंफॉर्मेशन लौनबा वेबसाइट अमा लॉन्च तौगनी तौरंबा अदु थेंगथबा याना लैरी हाइरी गूगल की वांगांग ओइना नौना कोरोना वायरस की मतंगदा हांगदोकदौरिबा वेबसाइट असि अहनबा इंफॉर्मेशन हाबनबा थेंगथबनी हाइरी नागालैंड गवर्नमेंट कोरोना वायरस तगी ngathonaba lokhatpa khongthang oina state aduda hayeng मार्च की तांग 19 दगे लम कोइबसिंग चंगलपदा अथिंग थमख्रे खोंथांग असि नागालैंड की चीफ मिनिस्टर नेफ्यूरियो यावबा फमकिबा स्टेट गवर्नमेंट की अवांग थाकी मिफम अमना सही सरुक अमोइना लखलपनि हाइरी अरोइबदा मोरोइबा पामुकना फंगबिगनी ससाद अमसुंग संपुई खुलगी मियामगी पुंसीदा तमना तमना तंगुले ताबनी पिबम लाखुगुलनेना स्टेट असिदा मोबाइल इंटरनेट सर्विस ता अथिंग थमपसुंग थोखरै कांगजोंग डिस्ट्रिक्ट की ससाद अमदी संपुई खुल अनिगी थौदोक्ता मतेंग पांगननबा कुकी इनपी टीम अमा ngasi ससाद तमना संसिनख्रै महाराष्ट्र दा चही हुंफुमरी सुरबा मियोय अमा लैखिदबुग लोइनना इंडिया दा कोविड-19 अमरम ओइदना सिकिबा मियोय अहुम सुख्रै मणिपुर दा महिउ लांगपोक थोकपगी चांग हेंगलकली ngasisu bakery अमा मै साकपदगी लुपा लाख 10 रोम की माल चांग मांग ताखरै
ngasi gi oinadi matang sida Manipuri paw leisure times of Manipuri Manipuri paw yang beri besimbo mukana kurum jari